New Kaitel Manbida Pangthokpa SSC na Lauba JD ke recruitment yaurunabagi damak tha asigi kuntareta maitai macha ahom mayumdagi chatkibadagi kuki singna fazin kibagi mayokta ngasi ayuk lisangthem awang lekai community hall da miyam ki mifam pangthokre warep ke amarum amasu lokre ngasi gi mifam aduda wangang laduna angang sing adugi mama mapa singna phongdorakpada makoi gi macha sing adu Bharat Sarkar gi sifai khanbagi lamjel yauba chatkibane makoi bu tekta kaidana thadokpiyo amade Manipur lengak nasu angang sing asibu tekta kaidana mama mapa sing da sinabiyo haike tongan ba social media sing da ngarang rescue tawre hairiba Johnson su mayumgi miyoi sing da tekta kaidana sinakre haina Habnarakpa adu laibak thibane mahak JAC amade imung manungda khusinnarakpa laitri haina so phongdokhe mifam aduga mari leinana JAC gi convener L Suborna phongdorakpada kuki gi makhutta leiriba angang ani asisu fangnaba honabada CSO sing amade miyamna sumateng pangbiyo fangle hairiba angang asisu ekoi gi khutta sinabiraktriba maramna mama mapa amade miyamda chamamnaba amade lehelle hairaduna lengang na sothubada angang sing asibu JAC amade imung manungda sinabiyo Ngasigi miyam gi mifam na lawkiba warep sing atude Manipur gi governor amadi CM da memorandum pisinduna angang sing fangnaba taksenba JAC na changsilliba khongjang asida lamdam asigi CSO singa punna chaminaba amasung angang ani asibu soida ngamdana thadorak tri fauba khongjang asi ekoi punna leminaba haibasing asine ngasimbak akoi Manipur do oiriba pibum asida iramdam ilaika somda leibiriba khwai punamraksu JAC bu mateng pangbiduna leba keba thogdaroi khudimmakta mangjin thana chatpada myanma sajok pibiyu haibo famsigal loinana amadi leiriba akogi mang haujoji phangi haidun leiriba Johnson gi mapana ngasai muksu haibi khre mahak haujoji mak akogi khutpa mapa amadi akogi JAC gi maikeda sinarakpa leitribanina masimak phangi haibudigi akoida Nungai seperti lay haibat tabu isa aduga unaba leitribanina akoida samam na bapot amadi leiri habisisu ai miyam mamangta deski mamangta miyam da khangjeri wala sidi hojik JAC gi akogi pangan sakti atuki matik leirabanina maka tarapada athu matamda within short period ta aina time ma bound tawna limit ama pibadudi ai maki sighting asi maki pining de tawadu akoina government na apin tawjening badi Hojimak jamda short perota government na angang anisibu tek takaidana JAC amadi imung manungda sinabiduna athuma tamda lebak ing basikpa lebak mo ohen biu habise government gi saita humble appeal makha ai convener mo hoina JAC gi maikai degi government saita apin tawjari JAC check ko matungda akoi gi JAC na lepna riba warep sing asi akoi gi Manipur gi honorable Governor amadi honorable Chief Minister da victim gi imung manung amadi JAC gi miyot sing galwaina na memorandum pisinba ani subada Manipur gi lairiba CSO sing abadi lairiba civil organization sing mera private sing asi punna akoi hairiba angang au asigi langla langjit puthongna bagi damakta Kona pada mati yang pangbina begitu mata hajaba